ꯃꯌꯥꯝ ꯍꯧꯔꯁꯤ ꯉꯁꯤꯁꯦ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕꯒꯤ ꯃꯨꯛꯕꯥꯡꯅꯦ. ꯃꯌꯥꯝꯗꯤ ꯆꯥꯅꯕ ꯆꯥꯅꯗꯕ꯭ꯔꯗꯤ ꯈꯪꯗꯦ. ꯁꯣꯌꯥꯕꯤꯟꯒ ꯊꯣꯡꯕ ꯌꯦꯔꯨꯝꯅꯤꯀꯣ. ꯌꯦꯔꯨꯝꯁꯦ ꯃꯌꯥꯝ ꯆꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯔꯣ. ꯑꯗꯨꯗꯤ ꯌꯦꯔꯨꯝꯗ ꯍꯥꯟꯅ ꯍꯧꯔꯦ. ꯑꯗꯩ ꯁꯦꯀꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯆꯝꯊꯣꯡꯀꯣ. ꯁꯧꯒ꯭ꯔꯤ ꯆꯝꯊꯣꯡꯁꯦ ꯑꯝꯇ ꯆꯝꯊꯣꯡꯁꯦ ꯀꯥꯡꯁꯣꯏꯁꯨ ꯍꯥꯏꯅꯩ ꯆꯝꯊꯣꯡꯁꯨ ꯍꯥꯏꯅꯩꯀꯣ. ꯃꯥꯗꯤ ꯆꯝꯅ ꯍꯥꯞꯄꯅꯤ. ꯑꯁ ꯈꯨꯍꯥꯎꯁꯦ ꯈꯤꯇꯪ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯦ ꯑꯁꯦ ꯎꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯦꯀꯣ. ꯉꯔꯥꯡ ꯑꯩꯅ ꯆꯥꯊꯣꯛꯈꯤꯕꯩꯅꯤ. ꯑꯗꯩꯗꯤ ꯉꯥꯔꯤꯁꯨ ꯁꯤꯒ ꯂꯩꯔꯦꯀꯣ. ꯑꯩꯅ ꯂꯧ ꯊꯝꯕꯁꯦ ꯃꯥꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯀꯨꯁꯤꯜꯂꯧꯅ ꯈꯪꯆꯜꯂꯦ. ꯊꯤꯟꯕꯗꯕꯨ ꯀꯩꯅꯣ ꯈꯪꯗꯦ. ꯍꯦ ꯅꯣꯏ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯂꯨꯍꯦ. ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯦ ꯑꯝꯇ ꯃꯦꯠꯂꯛꯀꯦꯍꯦ ꯈꯨꯠꯁꯤꯅ ꯊꯛ 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 ꯊꯛ. ꯊꯥꯡꯖꯤꯡꯁꯤꯁꯨ ꯃꯨꯟꯕꯅꯤꯅꯅꯦ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯩꯗꯣ ꯄꯥꯏꯔꯒ ꯀꯦꯜꯂꯛꯄ ꯋꯥꯅꯤꯗ ꯃꯌꯥꯝ. ꯆꯥꯔꯒ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯔꯦ. ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯇꯛꯀꯦꯁꯦ ꯇꯨꯝꯅꯕꯀꯣ. ꯃꯌꯥꯝ ꯁꯤꯒꯤ ꯃꯈꯥꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯞꯆꯔꯛꯀꯦ. ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯑꯃ, ꯊꯔꯣꯏ ꯊꯣꯡꯕꯩꯅ ꯕꯥꯎꯟꯗꯔꯤ ꯑꯃ. ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯄꯛꯄ ꯄꯛꯇꯕ ꯅꯣꯛꯇꯤ ꯅꯣꯛꯅꯕꯤꯅꯨꯍꯦ. ꯈꯨꯠꯇ ꯊꯤꯟꯈꯤꯗꯅ ꯉꯔꯥꯡꯁꯦꯕꯣ ꯊꯥꯡꯖꯤꯡ ꯃꯦꯠꯄꯗꯕꯣ. ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯥꯡꯒꯠꯀꯗꯕ ꯂꯩꯔꯦ. ꯃꯊꯪ 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 ꯃꯊꯪ. ꯑꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯊꯛꯒꯦꯔꯤꯁꯦ. ꯏꯀꯥꯏꯊꯕꯤꯒ ꯌꯥꯎꯔꯤꯀꯣ. ꯏꯀꯥꯏꯊꯕꯤꯁꯦ ꯄꯥꯝꯃꯨꯅ ꯑꯩꯅ ꯑꯃꯃꯝꯇ ꯆꯥꯔꯤꯕ ꯈꯪꯉꯕ. ꯅꯍꯥꯟ ꯑꯩꯁꯦ ꯃꯄꯨ ꯅꯪꯒꯗꯪꯅꯦꯕ ꯂꯧꯔꯛꯏꯁꯦ ꯈꯪꯉꯕ. ꯄꯩꯁꯥ ꯂꯩꯃꯟꯗꯅꯀꯣ. ꯑꯁ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯀꯣ ꯚꯥꯏ. ꯊꯥꯡꯖꯤꯡ ꯃꯦꯠꯄꯗ ꯏꯀꯥꯏꯊꯕꯤ ꯀꯣꯠꯂ ꯆꯥꯕ ꯀꯥꯏꯗꯅꯀꯣ ꯍꯥꯏꯅꯕ ꯂꯩꯕꯅꯤꯀꯣ ꯚꯥꯏ. ꯑꯩꯅ ꯇꯧꯔꯤꯁꯦ ꯄ꯭ꯂꯦꯠ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯒꯤ ꯇꯤꯐꯤꯟꯒꯤ ꯃꯈꯨꯝꯅꯤꯅꯦ ꯇꯧꯔꯤꯁꯤ. ꯁꯦ ꯃꯦꯠꯂꯦ, ꯊꯥꯡꯖꯤꯡ ꯃꯦꯠꯂꯦ ꯃꯌꯥꯝ. ꯊꯥꯡꯖꯤꯡ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ. ꯑꯩꯒꯤꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯅ. ꯐꯖꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯃꯦꯠꯊꯠꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯄ ꯃꯦꯠꯂꯣꯕꯀꯣ. ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯍꯥꯏꯁꯦ ꯌꯥꯝ ꯕꯦꯠ ꯃꯦꯠꯊꯠꯇꯅ ꯇꯧꯔꯗꯤ ꯍꯥꯎꯗꯤ ꯍꯥꯎꯇꯕꯅꯤ. ꯀꯩꯒꯤꯅꯣꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯃꯦꯠꯊꯠꯂꯨꯕ ꯃꯨꯟꯅꯅꯦ ꯆꯪꯍꯜꯂꯨꯕ. ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯔꯤꯒꯤ ꯃꯅꯝ ꯀꯩꯀꯥꯅ ꯃꯅꯨꯡꯗ. ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯆꯨꯞꯄꯛꯄꯗ ꯍꯥꯏꯗꯤ ꯃꯍꯩ ꯃꯔꯥꯎ ꯍꯥꯏꯗꯤ ꯃꯍꯥꯎꯗꯣ ꯂꯩꯗꯅꯀꯣ. ꯌꯥꯗ꯭ꯔꯦ ꯃꯅꯝꯁꯦ ꯑꯩꯗꯤ ꯇꯥꯃꯣ. ꯃꯅꯝꯁꯦ ꯌꯥꯗ꯭ꯔꯦ. ꯇꯤꯟ ꯇꯥꯔꯦ ꯃꯌꯥꯝ. ꯌꯥꯝ ꯍꯧꯔꯒꯦ. ꯊꯦꯡꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯁꯥꯡꯗꯣꯛꯈꯤꯗꯅ ꯌꯧꯈꯤ ꯇꯥꯔꯦ. ꯁꯤꯠꯂꯒꯦꯀꯣ. ꯊꯣꯝꯖꯤꯜꯂꯒꯦ ꯃꯌꯥꯝ. ꯍꯩ ꯃꯌꯥꯝ ꯃꯌꯦꯛꯄꯨ ꯁꯦꯡꯉꯤꯕꯣ. ꯃꯥ ꯀꯩꯅꯣꯁꯦ ꯁꯤꯒꯩ ꯍꯦꯛꯇ ꯍꯧꯔꯒꯦ. ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯏꯀꯥꯏꯊꯕꯤꯗꯨ ꯄꯥꯝꯃꯨꯅ ꯁꯤ ꯈꯛꯇꯅꯤ. ꯌꯦꯔꯨꯝ ꯊꯣꯡꯕꯁꯤꯒꯩ ꯍꯧꯒꯠꯂꯒꯦ ꯃꯌꯥꯝ. ꯐꯖꯅ ꯇꯣꯛꯑꯒ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯔꯥ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ. ꯁꯤꯗ ꯊꯔꯣꯏ ꯑꯃꯨꯛ ꯀꯛꯇꯣꯔꯤꯃꯤ. ꯅꯥꯆꯦꯛꯇ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯁꯤꯅ ꯊꯤꯟꯈꯤꯕꯩ ꯅꯥ ꯂꯩꯔꯦ. ꯁꯤꯒ ꯑꯗꯨꯝ ꯊꯤꯜꯂꯦ. ꯁꯤꯒꯤ ꯑꯆꯧꯕꯁꯤꯗ.
진짜 맛있다. 진짜 맛있다. 살을 뱅골이 살을 내예. 그동안 싸면 이래지다. 좀 동안도 하이금 이가랑 동안가 레이지. 다른 가지 뭐를 싸우구나. 알아? Ngồi khi mà thun đảo ấy phun phun rồi đó nó sẽ trực kia ama kaka saya kaka asese akhoi kasar maron dadi saubri hai ka manipur dadi saugri hai ka saugri manipur dana saugri akhoi kasar dana saubri maron je doya mana ngam lai gale maron je kana ba pham pham gi 뭐지 농나루 버는 잡아 뭐지 농나에 미다 너런데 소리에서 마치 많이 하여 봐요 뭐나야가 모토르다 뭐이 망간나야 바담드나 레이바 카와이라 그놈 하이버니 강자다 저기 좀 mấy mà hao thì chứ cái gì đấy uchi đầu cái đầu này làm nòng thìi dù cái gì ạ rồi là hàng này uchi thùng mà cái xem rồi cái bảo cả rồi thằng cái gì bạn rồi uchi thùng mà cái hàng thằng cái đó sẽ là muốn còn là muốn thằng là bên này bạn rồi mà thân nhỏ là cái rồi mà thân cái nhỏ là cũng thầu rồi thùng vào khai này nói cho thứ này bạn nó 사전 비닐이 꿍꿍 em thằng cha với người xa dưới này bên máy chụp chào vậy chính xác là thằng rồi chụp máy cả mà nó thằng ở cái dùng chặt đó lại chụp cái máy này chụp thằng chính chỉ những ba mấy phần rồi mà kumsi ahan mani bas akhoi ahan bai se ain haleraga anira humuk chare ba kwa lupa lang hari taruk tahu dal sola bajaa lagi aduh so ai sai di phang ma poni sabri
Sầu mà nào ngồi nhầm mía hảo ấy mà chơi sầu nữa xem bây giờ mình chơi sầu ha khai đây là mình sẽ xem bây giờ mình hao cái sầu bì nữa khôi mà na hả khá là mù rấm này khá là mù rấm tao là cái tinh khăng ngồi cái điều bali tao vậy bọc à tinh khăng cầu đôi mình mặc chứ tiền tăng nó giảm cân bay rồi thường bấm giờ ạ khôi mày thấy cái sầu bì nó tinh khăng bàn nhầm này bạn luôn đi bàn bị suy nhầm hoàng ấy 너 가락 춥다고 원해 볼까? 뭐 이게 저불이야. 딱 해로 약간 삼각하고 시작하네. Cái này chụp thả rồi chứ nó mình nhìn được bia là bạn chắc cái giá mà khai này hồi nãy củ cá này em chắc thắng câu kìa chắc thắng câu rồi không này ngày về lắm Mẹ sao cái ốc nữa cái thắng câu này sau khi thùng sẽ là tập finishing đầu này giấy xanh thì sẽ đi mà 잘 잘라 이제 정말 짠인데 왜 색다 봐 싱싱한 뭐 자기가 삶의 승리야 가지봐 현재 때는 발생 같은 자에 거기 밑에 좀봐 진작지 이론bagumba ꯗꯩ ꯏꯀꯥꯏꯊꯕꯤꯒꯨꯝꯕ ꯏꯀꯥꯏꯊꯕꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯒꯨꯝꯕ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯦꯠꯇ ꯑꯩꯈꯣꯏꯒꯤ 10% ꯈꯛꯇꯅꯦꯕ ꯂꯥꯛꯁꯦ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯑꯣꯐꯤꯁꯇ ꯄꯨꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯃꯦꯠꯈꯥꯏꯕꯤꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯕ ꯁꯤꯡꯖꯨꯗꯣ ꯊꯥꯡꯖꯤꯡꯅꯦ ꯀꯣꯝꯕ꯭ꯔꯦꯡꯅꯦ ꯏꯀꯥꯏꯊꯕꯤꯅ ꯆꯥꯎꯕꯗꯣ ꯑꯗꯣ ꯑꯩ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯝꯗ ꯄꯤꯖꯩꯕ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ 이만하면서 마 짜대봐 속고 속대봐 영부정 비제 속고들 라이나 뭐 강어던이가 어쨌든 거기 막 공기바 볼베다군바 여기 파슬라군바 레이드라 놀바리군바 뭐이 강본데 거기 뭐탁 마게가 거기 로하에 좀 따로 하우라지가 ama ka chỉ thâu làm thăm mới đã lại hậu làm á nâng nâng bây giờ ấy là gì lấy giờ đi ba đùm bà la mà phu sản mang thì mà sẽ bị người ta khơi mấy tay cái lối nữa là bây giờ này mấy tay cái lối nữa là bởi vì mà làm gì mà nung ta lấy rồi mà qua đi thuốc thế mà tôi nó iron bài phần mà không nó chơi nhà và sinh iron bài
ꯑꯗꯣ ꯑꯩꯅꯁꯨ ꯃꯌꯥꯝ ꯇꯧꯅ ꯄꯤꯖꯔꯕꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯗꯦꯕ ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯦ ꯃꯣꯔꯣꯛ ꯁꯥꯀꯠꯂꯦ ꯉꯥꯔꯤꯒ ꯅꯝꯃꯒꯕ ꯃꯣꯔꯣꯛꯀ ꯁꯥꯔꯒ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗ ꯂꯣꯈꯥꯔ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁ 100ꯇ ꯑꯩꯈꯣꯏꯒꯤ 60%ꯒꯨꯝꯕ ꯆꯥꯏꯕ 60% ꯍꯥꯏꯁꯦ ꯌꯥꯝꯈ꯭ꯔꯕ ꯃꯤꯅꯦ ꯑꯩꯈꯣꯏ ꯂꯣꯈꯥ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯑꯁꯥꯃꯤꯁꯀ ꯇꯣꯠꯅ ꯇꯤꯟꯅꯅ ꯂꯩꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁ ꯈꯪꯗꯦ ꯕꯣꯔꯣ ꯈꯪꯗꯦ ꯑꯁꯤ ꯈꯪꯉꯤꯕ ꯃꯩꯇꯩ ꯆꯤꯟꯖꯥꯛ ꯕꯦꯜꯇꯣꯂꯥꯗ ꯅꯣꯡꯃꯥꯏꯖꯤꯡꯒ ꯁꯪꯒꯣꯜꯁꯦꯟꯗ ꯌꯣꯟꯕꯗꯣ ꯃꯤꯁꯨ ꯎꯔꯤꯃꯤ ꯕꯖꯥꯔꯗ ꯂꯥꯛꯄꯗ ꯃꯌꯥꯝ ꯎꯔꯃꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯉꯥꯔꯤ ꯃꯩꯇꯩꯒꯤ ꯁꯣꯏꯕꯨꯝ ꯃꯣꯏꯅ ꯍꯦꯟꯅ ꯉꯥꯡꯉꯦ ꯁꯣꯏꯕꯨꯝꯁꯦ ꯑꯣꯛꯀ ꯊꯣꯡꯉꯗꯤ ꯍꯥꯎꯏꯀ ꯃꯣꯏꯅ ꯍꯪꯕꯅ ꯍꯥꯏ ꯈꯪꯅꯕ ꯃꯥ ꯍꯥꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯎꯇꯤ ꯇꯧꯕꯗꯨꯒ ꯑꯩꯈꯣꯏ ꯏꯁꯇꯥꯐ ꯑꯃꯅ ꯍꯪꯉꯦ ꯑꯉꯥꯡꯅꯤꯀꯣ ꯃꯥꯛꯁꯦ ꯑꯣ ꯁꯣꯃꯗ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯔꯣꯟꯗ ꯁꯨꯝ ꯈꯨꯝꯃꯦ ꯃꯣꯇꯣꯔ ꯎꯇꯤ ꯇꯧꯔꯛꯑꯦ ꯃꯣꯇꯣꯔ ꯎꯇꯤ ꯆꯥꯔꯦ ꯃꯣꯇꯣꯔ ꯎꯇꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔ ꯆꯥꯟꯅꯒꯦ ꯃꯣꯏꯗꯤ ꯃꯣꯇꯣꯔ ꯈꯥꯔ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯃꯣꯏ ꯃꯔꯣꯟꯗꯗꯤ ꯃꯣꯇꯣꯔ ꯎꯇꯤ ꯍꯥꯏꯁꯤ ꯃꯣꯇꯣꯔ ꯈꯥꯔ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨꯅꯦꯕ ꯊꯥꯡꯖꯤꯡ ꯆꯥꯕꯁꯦ ꯃꯌꯥꯁꯦ ꯂꯪꯅꯤꯅ ꯂꯪꯉꯤꯗ ꯍꯥ ꯌꯥꯝ ꯈꯇꯪ ꯂꯦꯝꯃꯦ ꯍꯣꯔꯦꯟꯁꯦ ꯊꯔꯣꯏ ꯊꯣꯡꯕꯩꯗꯨꯒ ꯍꯥꯞꯆꯤꯜꯂꯛꯀꯦ ꯊꯔꯣꯏꯁꯦ ꯊꯣꯡꯕꯁꯨ ꯍꯥꯞꯄꯛꯀꯦ ꯊꯣꯡꯕꯩ ꯇꯣꯉꯥꯟꯅ ꯍꯥꯞꯄꯛꯀꯦ ꯑꯗꯩ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡꯁꯦ ꯇꯣꯉꯥꯟꯅ ꯍꯥꯞꯄꯛꯀꯦ ꯁꯤ ꯂꯤꯔꯦ ꯃꯌꯥꯝ ꯃꯅꯨꯡ ꯊꯣꯡꯉꯁꯨ ꯇꯨꯝꯃꯔꯣꯏ ꯑꯗꯨꯝ ꯈꯟꯒꯠꯂꯛꯑ ꯃꯆꯤꯡ ꯊꯣꯛꯑꯦ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯐꯤꯅꯤꯁꯤꯡ ꯃꯌꯥꯝ ꯃꯣꯔꯣꯛꯁꯨ ꯁꯥꯔꯦ ꯑꯔꯣꯏꯕꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯃꯦꯠꯄ ꯀꯥꯎꯅꯤꯀꯣ ꯃꯌꯥꯝ ꯀꯩꯁꯨ ꯋꯥꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯛ ꯇꯧꯔꯒ ꯑꯣꯟ ꯊꯝꯕꯤꯌꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯂꯥꯛꯅꯕ ꯑꯃꯒ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯀꯥꯎꯕꯤꯒꯅꯨ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ